Kurumzari, Miang Tabri Smutaran Uchari, Nsimaru Bapauda, School the Tilapa Mapan School Van Manunda one Tarapatagi, Jenims that Lakanakre Mapunga Pau Pizari. School Karapa Angang Mapan School Van Manunda one Taduna Leramedagi, Jenims the Pokatuna Lakanakre, Tado Singase, Charana Pomapan Gaminate Puncharam Chapamatam the Tokibani, Mairi Singadu, Tinsid Roke, Kewa Bazar, Reba, Northeastern English School that Tamba Mahiring Atani. Van Manungda one Taduna Ledamba, Angansing Adu, Jorana Chahi Mangatagi, Taranitefa, Womenunda Lebangatani, Van Adugi registration number na MN182638 Van driver Adugi Mamina, TS Romes, Chahi Kun, Apopa, Tambo, Sanzembam, Sangzabi Lekaitagini, Gadi Mapuna, Uripotagi, Bisorsi, Kobomu, Amagini, Nasi, Jenimski, Casualty, Water, Pokatuna, Lakanakiba, Myrising Adudi, Janet Singer, Chahi Mapan, Lystra Mahes, Chahi Taret, Telem Priyanka Devi, Chahi Taret, Irungbom Chahi Nipan Sapam Boris Chahi Taranithoi Sapam Ravi Chandra Chahi Nipan Thongam Niras Chahi Taret Thongam Jasmita Chahi Taret Taisang Them Ravina Chahi Manga Susma Devi Chahi Manga Y Anandakumar Chahi Taret Amadi El Thoi Chahi Tarukni Vana to the Tonglapa Angang Amana Todo to Matanda Mangonda Tenor Kibasing Adu ISTV News Tap from Dorake. Taudodugi matanda van driver Romes na Fondoropada ngasi angang puna taranipan tongga school da angang sing tinba chapada nong taba na maram oiduna gari ki mingsel singkhatki angang sing sor homba wabadagi wantharapo oiramba yai haiki mahana school gate yobo matamda angang kharana van manungda angang wanthare harapadagi khanglakibani angang taranipan gi manungda angang mapan wanthaduna leramba thengnaki madugi tungda Jenims hospital da pokotuna laganaki haiki ndai thauta wan khaleaba hawala posida nung lambi da nong kan churokwa Rokodan Mindian class lekla pangana class lekla kanida school media jawam dari anga yelo wandara pun na ko anga mana anga yelo wandara anga ta kwa cha sa anga try pang apla hana di kya pwe hana anga kun Ngasi school van manungda angang mapan bantharato hospital da laka nakiba asi matangda Child Welfare Committee amadi Manipur Alliance for Child Rights na School Authority amadi Van Service Toriba gi mathata ain goiba thabak lokhakani haina Child Welfare Committee gi Chairman Kaisam Pradeep Kumar na ISTV News ta phondorali thodosi matangda mahana akhanana unabada maka akhanana unabada Pradeep na phondoropada Motor Vehicle Act ki matung ina angang thinbagi thabak toriba school van da angang masin kaya yamna tongba yabagi habadu khangbaga loinana ega sigi matung ina van service toriba singnasu thabak tawgadabani ngasi thawdo asi matangda marik chumba thizinduna school authority amadi van service toriba gi mathakta chapchaba ain goba thabak lokhakani haiki diba mong asida angang si koi yen cha yen hapadona masing yamna hapaga yamni matik paisa phange habi mong da ngang da so honba nungai ri bara wari bara khaibna singba pawa yengdina puba se masi motor vehicle eki matung ina piri ba capacity degi hena puba yaroidabani loina school authority na masi usinaduna leiba yaroi masi matang school authority amadi van service toriba puna makki daitane na koi thamjage loina Child Welfare Committee Impal iski makai degi koi chap chaba legal action law naba koi tawgani loina Manipur Alliance for Child Rights ki makai degi su koi masi matung da thoktanaba masi inquiry tawraga chap chaba koi wapam mama standard norm mama chatna nabagi wapam koi soidana miyam da lathuksakan Ningsing Bayai Manipur da housing school angang thinbagi thabak toriba van thoriba miyosina angang masin ka hena tonghanbadagi mahirisinda awaba khudong chadba kaya mayoknariba asi athuba matamda mari lenabasingna yengsingbiu haina All Manipur Student Guardian Association na pawmisinda mamangda phongdokiba tekrabani Diabetes Lenang matang da lemna lain bagi kem amaga loinana interaction program amang asi Jenims da pangthokre Jenims na National Alliance for Older People's Livelihood Resource Advocacy and Chronic Diseases of India amadi Glexo Pharmaceutical Limited ka punna khusamna duna ngasi institute asigi lecture hall da pangthokriba thoram aduda Alliance asigi chairperson R.K. Nayansana Jenims ki Medical Superintendent Professor Y. Gopi Mohan amadi atai masangnaiba miyoi kana sargyaki tharumgi sarugama oina miyoi kana lemna diabetes laina check tauki tharumadda wangang laduna Dr. K. Santibalana Alliance asina maruoina ahal oiraba kaya gi program kaya pangthokna lakli ngasidi malem amadi state asigi oina diabetes asi achobo problem ama oiri masi lifestyle honglakpana oigani diabetes makhal kaya gi matangda palladuna masina miyoibana stress amadi depression na chingba wakhal gi lena kaya oihanbagi machak ama oiri phongdoki
as well as women and children are focused on the program Myanmar local just recently through workshop on income generation we tie up with the sericulture department within our training income generate just recently compulsory Jahi Angkherong ki leng oigadaba nupa amanga si Lamphel police station gi manung chanba tedim ground gi mayok na bada leiba kwagatal thanauzam lekai gi pukri da siduna leiramde asiba hakchang adu hauju fawa masak khangri asi ayu angan beta lamdam adong gi miyoi sina thina rakibani masak maming khangdon na ba police na rims ki mokta thamkhre Tug of War Federation of India की लम्जिंग मखादा लालिबा जुन थागे तांग तरा दगी तरामरी फौबा तमिलनाडु की कन्याकुमारी दा तरेशुबा शेनिया नेशनल टग ऑफ वार चैंपियनशिप पांथोगदौरी मसिदा सरुक यानबगी दमक मणिपुर की नुपी कांगलुप की केजी जमरीगा मरिफु कैटेगरी की फाइनल सिलेक्शन लालिबा जुन की तांग कुंट्रा की अयु पुनिपान ताबदा पांथोलगनी हाइरी मरमदुना मणिपुर टग ऑफ वार एसोसिएशन दा रजिस्ट्रार तौरबा प्लेयर अमदी मसाना असिदा याउनिंगबा प्लेयर सिना खुमलंपाक मेन स्टेडियम गेट नंबर 13 दा लाक्तुना रिपोर्ट तौनबा खंगलगली Manipur inner line permit system chana halu haiduna joint committee on inner line permit system gi student wing na ngasi new lambulan da leiba brighter academy school da awareness program pangthokre mayuri kana saru yaduna pangthokba awareness program aduda wanga kibisina phongdona kibeda Manipur gi inner line permit system lauthokraba matungda Manipur asi mitop mian cha singna noma kangdana ising ichagum changsilakpadagi mitop mian cha singna noma gi missing hengalagli Tripura da Tripuri mut kibagum Manipur gi Manipuri sing mut kibe yabagi fibam da leiri Mahirui sinasu hiramasi matangda punna khangwinaduna Manipur da inner line permit system channa halasi haiba wafam phongdona ki Kami delivery kali ko ba? Delivery kali video Marueba Pamukana Pizari School da Tilapa Angapan School Van Manu da Wantarapa da Jenims da Lakana Clay. Being Tabi Sumokana Kumzari.